Russia Ukraine gi conflict ngasi fawbada 149 days complete oikre. Conflict asida ngasi fawbagi development khara mayamda share tawjari. Ukraine gi First Lady Olena Zelenskana chayol sida Ukraine gi children, students amadi healthcare providers singi donation accept tawbagi damak HP amadi the Global Business Coalition for Education gi mihut singa unakre. Zelenskana HP gi $30 million gi initiative pu magi statement amada asumna irakhi. Aikoi HP amadi the Global Business Coalition for Education gi support pibirakpagi damak yamna thakachari. Makhoi gi efforts amadi contribution na Ukraine gi students singda mateng ohenbatanatana Malem gi atop angang singum Ukraine gi angang singsu makhoi gi education gi continuation amadi makhoi gi future gi damak prepare tobangam jaragani haina mahakna makhata na statement aduda panbirakhi. HP amadi the Global Business Coalition for Education gi mateng sida Ukraine da school da regular class ki khudong chaba phangjadraba chatra sing amadi displaced oikraba chatra sing da computer phanghan biduna education gi anoba mangal ama phangan bire hainasu panbikhi. Russia amadi Ukraine gi marakta grain export deal ama ngasi irai numit Istanbul da sign tawna khre. Masigi mahai oina Ukraine gi Black Sea port tagi amuk khanna grain export toba ngamagani. Adubu experts singi tungina masi global market ta lakpa kanda chaurakna tha mari mukki matam changani hairi. War the engage oiriba amaga yeknariba lebak anina agreement amada sign tawnak bahaibasi masi chauraba development amani war the engage oinariba lebak anina agreement amada sign tawnak bahaibasi tasengnamak war loibagi signal ama oirabra haijiningi. Maintenance ki damak matam kharani shutdown tawrubagi tungda Nord Stream 1 da Russian gas ki flow stable oiragani. Maintenance ki damak matam kharani shutdown tawrubagi tungda Nord Stream 1 da Russian gas ki flow stable oiragani. Ukraine da HIMARS rocket system mari Russia na destroy tawkre haina mari leinaba source tagi phangba paw amana hairi. Adubu masi US na contradicting claim tawri. Episode sigi oina matang sita loijere. Adomna video sibu penpiragadi like, share amadi comment pibiyu loinana channel asibu ahanba thengnabibu oiragadi subscribe tobiduna mathang lakadaba video sing adongi mobile lasu phanganbiyu. Thank you. Bye bye.